Loyalam E-PAO tabiriba khudingmapu Hidrom Susmitana ayuki pau pijari. Kuki singna fazin kibanaha ani thadorak tabaga mari leinana Chief Minister na MLA khudingmak kauduna khanakre. Army recruitment yawa chatkiba thiba khangdana leirakiba naha anigi video ama social media da viral oirakiba ga loinana terrorist singna mi faraga demand tawbagi mawangda Kuki militant singna chatharakre. Amaromda Kuki militant singna kidnap tawkibadagi thiba khangdana leiriba naha anigi matangdang ngarang nuntil Chief Minister Thouongda Birena mahaki office da opposition gi yauna MLA khudingmak kauduna wa khanakre. Ngarang nuntil pung ama tabada pangthokiba mifam aduda Kuki khutlai paiba singna naha ani fazan kibagi thawong adu akan momong da condemn tawki loinana athuba matamna naha ani asibu rescue tawnaba Leingak ki maikaidagi akan ba thawda thabak laukhatnaba amadi center government su wafam asigi matangda taksinaba su khanaki hairi tha asigi kuntareta army recruitment ama yaunaba mayumdagi thokiba naha ahum Kuki militant singna kidnap tawkhraba matung makhoi ahum gi manungda amana ngarang army na rescue tawraga Imphal West District ki police ta sinaraki amaromda thadorak tana leiriba naha ani angoba machugi t-shirt litpa na makhoigi punsibu kanbiyu haina Chief Minister da phongdorakpa video ama social media da viral oirakibani. Video aduda naha ani aduna Chief Minister gi mafam da thamlaki bawa fam adudi maitai macha ama oina pabung biren gi mafam da karigumba ama tahaizage aikhoi anibu asengmana chani haina khanbirabadi aikhoi ani gi thawai asi amuktang kanbiyu yamba khoina pamleba dabi asi pabung biren na amuktang di athubada khanabinaba honabiyu haina phongdorakhi. Chief Minister Birena mahaki Facebook account amasung account thadorakpa cherolda Kuki militant singna mara lezadaba naha ani kidnap tawduna thamba thawong asi akanba mongda condemn tawrapaga loinana naha ani asibu tekta kaidana kananaba Leingakna akanba thabak laukhatli hairi. Panba yavadi New Kaithel Mambida pangthokpa Staff Selection Commission SSC General Duty ki recruitment ama saruk yanaba Thobal District in naha ahum tha asigi kuntareta mayumdagi thokibani adubu lambidagi makhoi bukuki kutlai paibasingna kidnap tawkibadagi yumda pau faunaba ngamkidabani adubu mathang numit ki ayukta makhoi ahum gi manungda Ningombam Johnson kauba Amar Army na rescue tawraga police ta sinaraki aduga oinam thoithoi amadi thokchom thoithoiba kauba naha ani ngasi thadorak tana leiribani amaramda CM Secretariat ta Chief Minister Thouongda Birena chair lauduna naha ani kidnap tawkibaga mari leinana pangthokiba mifam adugi matangda Manipur Pradesh Congress Committee MPCC agi President Kaisam Megachandrana thadorakpa video amada Congress ki maikaidagi athuba matamda Kuki militant singna fajinduna leiriba angang ani asi athuba matamda tekta kaidana thadoraknaba state Leingakna angamba honanaba taksilaki mahakna makhatana phongdorakpa state Leingak ki maikaidagi center government na ningthina convince tawduna santi hanjilaknaba amadi fajinkiba naha ani asi tekta kaidana thadoknaba center government na loba yaba thabak athuba matamda lohanaba su Congress ki maikaidagi thamki mahakna phongdokibada MPCC ki mityeng makhada ngasi PCC ki Oiba mifam ama Congress Bhavan da pangthoki mifam asina su hauzi Kuki khutlai paibasingna fajinduna thamliba naha ani tekta kaidana thadoraknaba taksinba yauna state asida tangdu leitadaba leiriba asi athubada mahausagi punsida hanjilaknaba maikei anida appeal tawba loinana haina lepki haina su Mega Chandrana phongdorakhi. Recruitment yawba chatkiba angang ani fajin khraga government ta demand tarakpa haibasi terrorist ki thawongni haina amukona phongdorakle. Kaithel Mambida Army recruitment yawba chatkiba angang ahungi manungda amar rescue tawraga ani hauzik fawa thiba fangdana leiriba asida Government of India na lawriba thodang asi ningba kaningai oire Kuki khutlai paibasingna fajinduna thamliba naha ani asi karigumba fatanungda thoklabadi security advisor DGP amadi Union Home Minister na pugadabani haina amukogi President PH Nando Luwang na phongdokre ngarang amuko poirei leimarel maira paibi amadi Ambowana punna sinduna ngarang kwa Kaithelda leiba amukagi office ta pangthokiba paugi mifam amada wafam asi phongdoladuna nandona makhatana hai tha asigi kuntareta SSC gi recruitment yawba chatkiba naha ahum Kuki khutlai paibasingna fajilaga makhoi ahum gi manungda ama khaktamak thadoklaga ani na fajinduna thambagi thawong asi yamna ningba kainingai ni karisu mara lezadaba micham fajinduna thamlaga tongan ba thawong kaya chatharakliba asi terrorist amana chathaba thawong ni
Kuki Kutlai Pivasing na Faraga, hostess oina thamle hariba mafam asigi chingi mafam amadani mafam asi Central Force na kurak hangdaba leiraba mafam ni miyoi ahum fabada miyoi amakalabani na fariba asi kanano kadaida thamlibano haibasi Central Force sing na su khangfam thoi adubu naha ani hauzik fawba kanbang ngamdara leiriba no haibasi achauba wahang amani chap manaba mawongda chap manaba mafamdagi miyoi ahum faraga miyoi amana thadolaga miyoi anina fajilaga thamba micham faraga government ta demand tawbagi thawong asi kaya thengnarakte Tauriba mawong asi government official ama natraga kanagumba ama faraga government ta demand tawba oiragadi maduna tongan ma wafam amani masidi army gi recruitment yawnaba mamanaba hauraga chatkibani asigumba miyobu fajilaga thamba haibasi terrorist ki thawong ni nakal amaramda union home minister Amit Shah gi wahi amana mangkriba naha ani adugi punsi kanba ngamgani haibasi miyam hupna khanglaba wafam ni adubu ngasi fawa wahi amata haidana leiriba asi laibak thibani bomna asigi yenglaga karigumba mangkriba naha ani asi kanba ngamdaduna kudong thiba thokiba tarabadi India Leingak na Manipur gi irang asi makha chathahanba honabani haina logani masigi mathakta makha tana tholakpa afafatagi tekcha kumba security advisor DGP amadi India Leingak na pugadabani haina su mahakna makha tana phongdokhi Mitele puna athingba thamba haibasi akoigi achangba miyoi sing hatpani haina RK Tharaksana phongdorakli Women Association for Socio-Economic Development WASDEP ki President RK Tharaksana na haikre Jin Kuki narco terrorist na maitei miyam da landaraktuna Manipur ki apunba saktamda chauna akaiba piraklingai asida maitei gi oiba loop singna ekhoi masel chainaba unkhatnaba apunbagi pangal hanthahanaba chatharakliba thawong makhatana tawbiganu wafam asingarang kwakaithel da leiba desam gi office da wakhalon manaba loop taramari na sinduna pangthokpa pawmi singa unabagi thoramda mahakna phongdokhibani Wakhalon manaba taramari adudi Harikon Amesco Wama Milal Wum LSTK Kimax Loksal Amadi Tipaksni RK Tharaksana namakhatana haiki handak George Songthamna VD Chess V Sport Oza Bimol haiba WhatsApp group ta forward tawriba post asi miyoi kharana insilaga tawbani namdana haihanbani haibadu media da phongdoraklibada asi achumba oirabadi maitei khunai gi khwaidigi labak thibani asi gumba namfu safu gi thabak asi lamdam asi gi CSO group individual amatana tawfam thokte maitei lipun gi thomi singna asi gumba thabak asi makhatana tawroidabani Achengba tanja yenglaga mi faba namfu sapu tawduna kihan khanghanba che thaduna makhoida pamleba wafam sing adu camera gi mamangda hand bagi politics asi hojikti tawnadre asigumba politics asidi maitei lipun gi thopuba singna kanagumba singgi apambada camera mamangda haihalakloi haibat tambangamde Paliba Leingak asina su maitegi apunba saktam thugainaba mob sagatuna mi gi yum thugaiba nupi angang kayagi psychological threat piriba asida domini yengdona leirabadi maitei khunai thugainaba hotnabada Leingak asigi achoba khut yaurabra haiba chingnadaba ngamde chahi lamdam asigi miyamgi thabak tawrakliba CSO leader amagi asoiba kharada khudong chaba loba mahakna matam sangna miyamgi thabak tawbada michei lipunna athingba thamba haibasi aikhoigi achangba miyoi hatpani maram aduna lebak miyamgi thabak tawjariba intellectual academians sing social activists sing ikai khumna bidaba haibasi manipurgi khunagi kaidongnungda yaba ngamloi haiki ITLF Tapaleba Indigenous Tribal Habisi Kanabuno Haibasi Nagagi CSO Sine Yingsin Bachungani. Mamang Sahigi me ahumdagi thokibe irang asida Manipurgi apunba saktam ngak nabagidamak thawaina ponthapi kraba athoba athobisingi mafamda ngarang langbal haisoi kachara tambagi thoram amal laisang hidenda pangthokre. Committee of Forward Club Thongzu apunba maira paibi loop Thongzu Peace and Integrity Committee kyamgai pik amadi all kyamgai nupi chawkha thorang loop kyamgai na silaga pangthokliba thoram aduda maheiroi amadi arambai tengol gi tengoloi sing yaungna laikhidraba athoba athobisingi mafamda langban chara tamki Tharam aduga mari lenena pik ki convener CH Mega Chandra hai hauzik thokliba Manipur gi irang asina maram oiraga lamdam asida maheirol dagi khunda leitaduna leiraklaba yalau furup sing tangdu leitadaba fiwam amada leiri illegal immigrants sing na chingi tongan mafam sing da khundarak liba asi chingi yalhomi oiriba pumna makna mikup na hum sing la leiba mathoktai Kuki singi loop ama oiriba ITLF amadi kotukoda
Paliba indigenous tribal amadi tribal unity haibase kanabuno haibadu nagagi leiriba CSO singni yengsinba chungani natrabadi Kuki narco terrorist singi sarau langda yelho oiriba naga singsu malemgi miya mamangda lana unabagi machap ama oirakani maram aduna Kuki narco terrorist singna thokliba khongthang sing asidagi tungi mirol amadi Manipur gi apunba saktam kanaba yelho furup sing amata oina punsinbagi tangai fadaba adu laklai Constitution ga Article 371C da yauriba tribal miyam protect tawbagi khudong chaba sing kanana lawriba ge haibadu nagagi luchingba singna kupna yengsinba matam oire haina su phongdokki Diamond TV Wahong Radio na amtugi now da selgi mateng pangkhre Varkola Manipuri Khul Assamdagi Paunam a visit miyamna amtugi now haina khangnaba asida Diamond TV Wahong Radio na lupali sing kungi tembang pikre Diamond TV Khongjomgi face-to-face Thoram amada interview logdona pangthokiba Thoramda Mari Leinana Diamond TV Wahong Radio gi MD James Saikhruzamna haikibada amtugi now asi ing kumjali sing ani kungi January 18 da lambi mataida car amana thomlamadagi makhongna makakhi hingbagi asa laitraba a visit isorgi boragi hinglaki adubu makhongna makakhi imungna mahaki matau aduda kapchaki adubu mahakti nakoi karigi kapli kakadaba aina kaktraga haina thauna laina laki khong nama yaudраbasu khong kaklaba kaya hingbagi mahau mahakna piri hauzik haukiba ing kumjali sing ani kulhumdoi gi megi ahumdagi thodok asina sokhalaba mafamda Assamgi mahakna Manipur da laktuna relief camp ta awaba taraba singda pukning thogapa leptana chatli Imphal ge konung mamangda thamari hena barada leiduna ngasi su mafam kaya da pukning thogatpa chatli mahaki thona asibu Diamond TV na pukning thogat chabaga loinana angama mateng oina lupali sing kun mateng pangbani haina James Saikhruzamna phongdokhi tembang asida Sagolwan Bijoy Gobindagi Imasi Sorojini Australia dagi Sorobala Kuwait dagi Linthoi amadi tengbang lakpa pumnamak thagatpa phongdokhi Kuki na fazingkraba naha anina chief minister da makoigi thawai kambina ba haizarakre Kuki sing na fazinduna makoigi custody da fazinduna thamliba thoba laisang timdagi oinam thoitoi amadi khekman wangma taba maning lekai dagi thoksom thoitoibana Manipur gi chief minister and Biren da makoigi thawai kambina ba wafam kaya haizarakle Social media da thadorakpa video clip amada hauzik Kuki sing na fazinduna leiriba naha ani aduna chief minister gi mafam da haizarakle ba wafam de Maitei macha ama oina Pabung Biren gi mafamda wafam amatang haizage Pabung Biren na aikoi anibu asengwa machani haina khanbiba tarabadi aikoi anigi thawai ase amuktang kanbiyo iyamba khoina pamliba dabi asi Pabung Biren na amuktang de athubada iyamba khoigi mafamda yaunaba Pabung Biren na hotnabiyo aduga ibani busu Pabung Biren na maitei macha oina nachani makni khallagadi mai amuktang di thawai kanbiyo nachana Pabung Biren da thamoi sengna haizari Pabung Biren na maitei macha asengba oiraba tarabadi aikhoigi punsibu amutang de kanbiyo iyamba sengi demand asi Pabung Biren na yariba makai athubada phangnaba Pabung Biren na hotnabiyo haibasini Amaromda hauzik Kuki militant singna fazinduna makhoigi custody da leiriba naha ani asi kannabagi mari leinana ngasi chief minister gi secretariat ta congress ki MLA ani saruk yaduna chief minister na chair loduna BJP ki MLA singa Oiba wafam ama pangthokre Congress ki maikaidagi Congress legislature party ki luchingba o ivobi amadi MPCC gi president ke Megachandrana saruk yaki Ngarangi mifam aduda maru oina khanakibadi hauzik fazinduna leiriba naha ani asi Kuki militant singi makhutagi rescue toba amadi thawong asibu condemn toba phongdokpaga loina naha ani asi rescue tobagi thabakta mapung oina thabak paikhatpa haibasini UCM yai report unit ki nauna thaupugadaba singkhankhre UCM gi president YK Jiren na haikre yai report area asi yamna maru oiba mini Manipur amagum kanglup furup kayana khundamina ba mafamne yai report road asi su yamna maru oiba strategic route amani key location point ni khundamina riba community singa yamnung sisana nan hingminaba amadi saukhatminaba achauba thodang loba tai Leibak amkhunagi chawkhot khongthangda natana United Manipur amagi mangmaminaba amadi khaibung tahanaba hotnarakliba asigi mayokta thabak tominaba tai wafam asi ngarang UCM yaripok unit ki nauna thaupugadaba sing khanbagi mifam ama yaripok Bisnu na hada pangthokiba thoramda mahakna phongdokhibani thoram aduda UCM yaripok unit ki president Huidrom Noren Maitei amasung UCM gi secretary general Santa na hakpamna thoram mapungsing oiki
ngarang UCM Yairipok Unit ki nongna thopuna ba khalabasing adudi Chairman da na Mairakpam Mani Yairipok Bisnuna Maya Laikai Vice Chairman Laisram Ibotombi Yairipok Bisnuna ha Secretary General Mathur Wasimayum Anand Sharma Yairipok Bazar amadi Secretary Finance Salam Maipak Chau Yairipok Bisnuna ha Maya Laikai ni YK Dire namakata na haikibada aikoi puna satminaba laibak khunagi oiba thabak thoram singsu puna tongminaba tai suning nomning ba singi work culture sagatpa sonta hauraba singi ma phangpam thokpa right sing phanghanba community exchange program sing amadi local clue maira paibi singna khusamna duna satminaba loinana inkhalaliba naha singbu afaba lambida lamjingnabagi wafam sing thamki Haina UCM ge Secretary Information and Public Relations Soibam Anil ge Gerald Amana Hari BJP Leingak Lairiba Makai Manipur ge Territorial Integrity da Asok Apan Amatal Laheloi Haina Fongdorakle Center Amadi State Anida Paliba BJP Leingak Lairiba Makai Manipur ge Territorial Integrity da Asok Apan Amatal Laheloi Manipur Miyam na BJP na Luchingba Leingak asida thajaba thambiyu Manipur da Hauzik Lairiba issue asigi waroi sen puraknaba Leingak asina kana hotnari haina BJP Mahila Morcha gi State President Laurembam Lotikab Leimena Fongdokre Wafam asi ngarang Imphal gi Thambal Sanglenda pangthokiba paumi singi unaba paugi mifam amada fongdokibani mahakna makhatana hai hauzik Manipur asi yamna tangdu laita draba tangkak amada leiduna miyamna awaba amadi khudong sadaba kaya mayoknari adubu paliba Leingak asina lawba yaba thodang amadi tawba yaba thabak thoram kaya pangthoktuna irang asigi waroisin puraknaba hotnari hairi Mahakna makhatana Rajniti gi lalong kaya sinduna Leingak asibu thugaiduna fam painingba kaya khuraki ina lai sabadaba natte adubu state asida Leingak ama leitrabadi thokliba irang asi waroisin purakpa ngamloi waroisin puraknaba paliba Leingak na miyamgi damak lepa leitana hotnari miyamna su Leingak asida makhatana thajaba thambiyu haina mahakna appeal tawki Kuki na fajan khraba naha ani na chief minister da makhoi gi thawai kanbina ba haijarakre Kuki singna fazinduna makhoigi custody da fazinduna thamliba thobal laisang themdagi oinam thoithoi amadi khekman awang mataba maning lekaidagi thokchom thoithoi Manipurgi chief minister and Birenda makhoigi thawai kamina ba wafam kaya haijarakle Social media da thadorapa video clip amada hauzik Kuki singna fazinduna leiriba naha ani aduna chief minister gi mafam da haijariliba wafam di Maitei macha ama oina Pabung Biren gi mafam da wafam amatang haizage Pabung Birena akhoi anibu asengba machani haina khanbiba tarabadi aikhoi anigi thawai ase amutang kanbiyu iyamba khoina pamleba dabi asi Pabung Birena amutang di atubada iyamba khoigi mafam da yaunaba Pabung Birena hotnabiyu aduga ibani busu Pabung Birena maitei macha oina na chani makni khalagadi amutang di thawai kanbiyu na chana Pabung Birenda thamoi sokna thamoi sengna haizari Pabung Birena Maitei Macha Asengba Oiraba Tarabadi Aikhoigi Punsibu Amutang di Kanbiyu Yamba Sengi Demand Asi Pabung Birena Yariba Makai Atubada Pangnaba Pabung Birena Honabiyu Haibasini Amaromda Hauzik Kuki militant Singna Fazinduna Makhoigi Kasa de Leiriba Naha Ani Asi Kannabagi Mari Lainaba Ngasi Chief Minister gi Secretariat Congress ke MLA Ani Saruk Yaduna Chief Minister na Chair Lauduna BJP gi MLA Sing Oiba BSF की DG दलजीत चौधरी न सेराव की फिवम यंगसिनख्रे था तरा तरुक फारक लाबा मणिपुर की इरंग यंगसिन बलाखिबा बॉर्डर सिक्योरिटी फोर्स BSF की डायरेक्टर जनरल दलजीत चौधरी न कक्चिंग डिस्ट्रिक्ट की सेराव द लाखतुना मफम अदुगी हौजिक ओइरिबा फिवम सिंग यंगसिन खिबगा लोइनना सेराव प्रैक्टिकल हाई स्कूल द लरिबा चामगा कुंथ्रामाथोइ सुबा BSF बटालियन दसु लाखतुना बटालियन असिगी पर्सनल सिंग उनख्रे हाइरी DG Daljit Chaudhary Khongchat aduda BSF na kanna hotnaduna irang thokliba mafamsingda mahausa gi punsida hanjilaknaba thawna fana hotnagadabani haina DG na BSF ki personnel singda pauktak pikhi Khongchat aduda BSF ki ADG Ravi Gandhi DIG JK Vardi Chamaga Kuntramathoi Suba BSF की बटालियन की कमांडेंट कक्चिंग डिस्ट्रिक्ट पुलिस के एडिशनल SP विनोय चोंगथाम सुगनु SDPO सुरेश एंथोनी न सरुक याखी तुंगदा दलजीत चौधरी चुचामपुर की दमक सुगनु थादोखी Malem Thouongda Chief Minister Virenga Unaduna Wari Sanakre State Leingak Asi Marol Thoktabaga Chapmanare Haina Malem Thouongda na Fongdorakle
Manipurgi apunba saktam thugainaba hotnariba Kuki Jo MLA taragi mathakta Manipur Leingakna action amata laukhattabagi mayokta numit 15 ni matam pikraba matung Chief Minister N Biren na khangalapagi matung ina ngarang ayung Malem Thouongda CM gi office ta unaduna wari sanakhre. Wari sanaruba matungda Malem Thouongda paumi singa unaba amada haikibadi Manipur Leingak amadi mari lenaba singda Manipur gi apunbagi saktam thugainaba hotnariba Kuki Jo MLA taragi matakta action laukhatpinaba haizakiba wafam Leingakna wa oina tobidre. Leingak asina Kuki Jo MLA singda wa ngangbagi sakti leitabaga chap manare. Leibakna wa ngangba ngamdrabadi dabi fangdriba fawa khongjang halloi. Karigumba dabi fangdrabadi CM Obanglo mamangda suicide tawduna sijanabagi firep adu hongba leiroi haiki. Aroibada maruoiba pau amuka hana pizari. BSF ki DG Daljit Chowdhury na serau gi fibam yangsinkhre. Kuki na fajinkraba naha anina Chief Minister da makhoi gi thawai kanbinaba haijarakre. Recruitment yauba chatkiba angang ani fajinkhraga government demand tarakpa haibase terrorist ki thawongni haina amukona phongdorakle. Matang asida ayuki pau piba loizare loyalam E-PAO tabiriba khudingmapu amuka hanna khurumjari.